Hello friends, masih मैं आंगे दमक तनो वीडियो में पूदन लाक्सरे को वीडियो से आई सांग नाइना थागत पदी ngamjadre hai tare maram de ai gi achinba thabak khara leibana maram moraga masi gi dangta mayamna waro biroi adu masi gi video sidi akhoi gi karba tongning adagi paisa taningba hai tare ko isi nauksing da masi na hena kana gadra khale thajaba oiraga na damak adam ai gi pidam matam sing asida dum pangthok pio thajada bo oraga na dum skip tawi ai kariswa kai ba leijete tawba ai gi waklon di akhoi afaba khunai ma akhoi gi mating leiba sama masih uhening bagi wakalon da sum aina sum video se semjariba hai tare ko adu any karba to vibe sida akoi hujik matam sida di kai doi sen jaw dra gadi sunga yade paisa se na paisa tan da ba yade paisa tan da ikai ningai leite pikpa chawba ko thaba hai tare ko masi thibe yade akoi gide akoi paisa tan ma matam da mi yonde huralu dra ga loire mi yonde phatta ba thabak taw dra ga loire paisa tan ma da ikai ningai kasu leite mi ato pa goi nan manipuri sing na tawriba sing se masih aku cuci dulu tahu masih ikan ini kayak sulit ya, paisa yauk tergadi, kudi makse imung manung santi lerak tabasu, oi kau paisa hasil itu depend teropani na, aduna ni paisa tan na begitu maktan ko, aduna hai de paisa tan lagi hai tergadi, koi karba hai ter, any business, any achouba ya macam apa ya business aja, jadi makan yang boleh ko, ado masih gi karam bapungfam da, karam numit da. Hai tare masih ada tahu di hen mai pak kadage hai betul matang dene ba, ane sum aku apa Numit singa do sum hajar ke tahu ne, ado video se loi fau yang bio, ado masih matang da ina aku business ki matang da muktang ga muk samla pa matiam tang hajau ga aku youth singa sida hai tare Manipur ki youth singa sida paisa di taning ba, aku mindset sida aku kamai tahu ba, ai di aku business ki line sida kem ta training torokte. Ada commerce log te ai koi economics log te na masih to boya treko masih ma Assam dai laiba Bihar dai laiba atau pa outside state sing dagi laiba angang sama yam se lai am ta tamak panate mokoi tongan ba koi business masa ta to paisa apai myam koi na adum ura ba ngata ne bazar da kai de toring se da koi ju dumak to boya ko koi tamak te ko te na adugi mindset ma thadok pi ba paisa tan bagi rule khara lei do dum obey to ro lore business ki formula khar lei business successful business am oina magi madugi rule dumak phajana khangal lore ko adu masing matang da dai expert na te ado akhang hi tanaraga dum asigi man thokani ko just ai ge bu ai gi matam afaba pungbam afaba numit sidagi horaga di successful oiba paisa da profit leiba oi haibadugi matang dani ko adubu masigi marak thana wafam khara amana mo mayamna sum hangbirak padi matungina ni ko ina khumja hugduje akhoi Panji singna natraga astrologer singna hai tare ko afaba pungbam da pi gi ba ngak tane ai gi business tawru ko ne adu hujikti diu chale ko le haiban myamam lei mase ate gi nate ai nga sa haije gi dum mangda business ki oiba successful business ama oiba matam da profit laiba business ama oina bi da makta madugi knowledge to wat badagi oibane mai matam duna mafam piri beduna soikhiba natte haiba wafam chima thamja hoge ado madong gi successful oina bi da makta akhoi successful oiraba miyosing hai tare ko madudagi knowledge khar loba ma tangai fade ko training mak chatlu dragasu dan larik mak tamu dragasu hai tare ko dumak yabane ada pikli ba angang atopa myam outside tagi laga sida jum Manipur se tawri sini ko moi dum paisa myam pai da ba man boni myam pai ri sini ko masi mokoi knowledge to khang toine ba sijima adu amana mo sigi marak thana ai akhoi tanaba Numit sing sta afaba thabak torum to phatte haiba haibagi mindset ama khak akhoi ayam 99% di mipung khodi mak loina ba accept tawe di afaba thabak thorum to buma tamda tanaba Numit thabak to ya de haiba masum akhoi da sungai loimba chusal leba to bodo masigi mindset chi kitang na thaina thambiyo maram di kaino da tanaba Numit to ya ba thabak tanaba Numit to ya da ba thaban tongan leba makoi akhoi da hana lera misidi pulap akhoi pulak complete oina tanaba Numit to ya de na thambira suppose koi sajibu tha thawan tha poinu tha masida nomai jinga ning doga ba tan idana ado khodamoina duka lama salai dure natraga business ma ngasida haurage khalakma matamda se sajibu ge kuni thoini e khalaje aidi pire khalaje a sunday tai tan nei masida kamai taw dunu ko ton harakane masida apply taw bo yade apply taw bo ya ba yadabana leyeba pulap tasan badi sunga yaroiba aduna ne handaki haugiba akhoi thogwa hai tare ko mayam da sudum mayam hangbire ko tanaba Numit tai kamai togdunu khotono tanaba Numit che apply tawba yaba or yadaba na tongan khaideba madu akhoi khaina akhoi da sum takpiram ta de madu question jam te arise to roiba akhoi na haugi ba Numit sing asida tanaba Numit ta tasan ba mayam yawe
masigi adum hangbire pangde dum pangthokpa haitare adada khoktak adum leiba haitare khoida negative sense amadi dum leiba maramdi kainoda hana hairamaba hana chatnara abanina tanaba numit afaba thabak thorom tawbu yadi habadugi mindset to lei adu kitang na thairaga haitare ko suppose sajibu thawan poinu haidaba tha sing asida nomai jinga ning do wabaga tatnei ado sajibu gi kuni thoini panba si sande numit tabani ko ado masida dukan phamba natraga business am hogdo poinu mit pi re khalaje piju pirak to ni ko piju pi asida sande tayana kamai to bono question dum ha kaneba ado aina hajin gi ba point di chumi business ama tawba dukan ama phamba karbar ama horok pa haisi afaba numit pungbam de yengnaraga tongnei neba ado sande tasalle nomai jing tare ko sajibu gi nomai jing ase tatnaba numit tai neba asigi question je arise tawra neba sure adum tawkaneba ado aina hajin gi ba point di tanaba numit sina apply tawba ya ba thabak tanaba numit sida apply tawba ya da ba thabak sumaina tongan amu khaidu iba masi se phajana khoi nakhai sengna akoida hana deuna sum tampiram ma ba takpiram ba bas taragadi akoida noida hangnari ba akoigi houkhiba thodowa akhoi thorom yam amada tanaba numi tagi ba yam yawga madudum pangthui ko pangthokki ba thaba ado khoktok ti dum sajaba negative sense leina pangthokki ba yam ju leikro tanaba numi ta takhi ba haitare masigi tanaba numi ta tawba ya ba tanaba numit ta tawba ya da bana khaidok piramaga haibiram ta da maju hangnaroiba question je madu haideba gini ko aduna lei masi ain haijening ba point di tanaba numit ta tawba ya bana sini tanaba numit ta tawba ya da bana sini mai gi thogdo wa thwai ta masi tongana lei ba ko masi jima thamja hoge aduna punamak apply tawba di yaroi khudimak se adabu ngasi gi video asida aina thamjaning badi karbar ma isam akoi macha obe achoubu obe ai ko masida pangthokpada phaban numit haitare hadaki chahi sigi haitare ko masigi koigi tariksing haitare maji mymda sum ai sum khangan jage haiba tare maje thaje biragana dum pangthok piro thaje bidragana dum skip tobiyo ko kaishu akaiba leijadi tobodabu aigi wakholondi afaba khunai ma aina sum hanjan haijari se mayam su tabdu su boring or basu yai ko afaba khunai ma semning ba youth sing ase matam manghaning daba sen talhaning bagi wakhalam lehening ba haitare ko matam manghan dabida masigi damak adudi ai screen da dum tholake adu handaki afaba matam haitare ko business ma hongning ba haide paisa tanana bagi starting je sinim sida phai habado madudu ni aina mayam da sum share tok jagise adu mayam meng tamina siko lagliba april gi date 20 sijima date 21 april date 21 april date 23 april date 25 april date 30 april thagi ona haiba tarik sing asida khoigi any business masa obya chobuya ko masima adum pangthokpa haitare hongdokpa yare haitare ko masijima adu may thagi ona mu makha mu yengmina siko may date 8 may date 9 may date 10 date 15 date 18 May date 22, May date 23, May date 25, May date 31. May gi oina hariba numising asida karbar hogdokpa afaba numit oi hana thamjage June gi mu yemina siko June gi na date 5, date 6, date 7. June date 19, date 20, date 26. June date 28, date 29. Next July date 7, July date 13, date 16, date 18, July date 21, July date 30, July date 31. August date 1, August date 3, date 4, date 18, August date 25, 28, 29. September date 4, 5, date 10, date 18, date 22, date 24, date 27. October date 2, date 3, date 12, 15, date 19, date 24, date 26, date 29, date 31. November date 3, 5, 15, 16, 17, 20, 21, date 30. December date 5, date 12, 15, 22, 26, 28, 29. Aduga 2026 ki sigi January gi oiragana date 1, date 9, date 10, date 11, date 19, 25, 26, 28. February date 6, date 7, date 20, 21, 22, 26. March date 1, 4, 5, 6, 9, 15, 20, 21,
25, 28 to April date 2, date 3, 6 thả sinh asigi tarik sing asida aikogi karbar hai tare business e hodok pada afaba profit leiba kanaba daw ya hai tare madu oigani hai ba gu wafam thamjage haibe sing ase koigi khupai hai tare ko khupai sing asidagi phangakpa afaba pungpham sing simayamna sum share tawjabane masi thajabi ba yaurangani thajabi daba yaurangani ko thajabi ragana adum haibe nimising asida pangthokpiu thajadabo oragana adum skip tawiyo masi kaisu akaibe leijade adu aina haibda soikhiba lankhiba yauraga sumayamna apangona sanina nauni haraga ngkpiyu haiba wafamse thamjage masigi video asida matang asida lusinjarage matung tarakpata nungai ba kanagadaba video golena amung lakse ngasigi kainars